Hi mayam, kurumjari. Ngasi I am harawe. I sin hangai sigi videos in namge tobane and I haksang karanga mudare. Adon I get story do zoo tagat pangam jau. Dere ngarang with tagat kre. Ado zik toy na tagat na batog zage. I gi guy anus main channel se 20k subscriber yore. Adon I am tina harawe hadi mayam na I bunung shibidana. I bu support bidana si Europa. Haina haidi telaba matam sida aibu thuna 20k yahon bi base ai adoki matik mayambu aina nologna khoirumjari aigi viewers sing aigi subscribers sing thank you so much haidi haningai laitana ai haraure ado aiji huzik 20k yaurabanina aina give away macha ama tawjagena namjaba video ni asida mayamna aigi video sigi makha sida comment tawbiro subscribers sing dagi khange tawbane do raffle tawbasidi subscribers sing dagi khanbe yade hai aina yengbada comment tawgadabane hai duna sigi video sigi makha sida mayamna comment tawbiro aduga aina raffle ticket se ai tawjarage dugi video su du mayamga yengminaraga aina mi manga khanjage tawi aigi aibu nungsibiba aina aibu support tawbiba mi manga khanjage khanjaraga aina ngamjaba khara haidi khudol pot oina ai khara pijage na khanjay eduna mayamna aigi video sigi makha sida comment tawbiro aduga suggestion jo haibiro ado aina ngamba makhai ai tawjage ado khangde yam harau I'm the genuine in haraure go and thank you so much everyone. I love you all. Please keep supporting me. Bye. Asigi, please don't forget to comment, okay? I asigi comment talk basing se. Asising se raffle talk do ni ko. Bye.